ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯩꯔꯣꯏ ꯕꯦꯕꯤ ꯁꯅꯥꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯝ ꯇꯧꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯝ ꯀꯌꯥ ꯐꯪꯂꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯅꯥꯎꯔꯦꯝ ꯁꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 6 ꯂꯧꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯍꯦꯄꯥꯇꯥꯏꯇꯤꯁꯀꯤ ꯃꯣꯗꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔ ꯑꯃꯃꯝ ꯃꯤꯅꯤꯁꯇꯔ ꯖꯌꯟꯇꯀꯨꯃꯥꯔꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ नॉन लोकल की मिंगदा जॉब कार्ड सारगा NREGS की यामलब सेंफम लौथोक्रे हाइना जफाव बाजार की अथॉरिटी ना मरी लेनबगी पुनिंग चिंसिलक्ले। अमदे अहेनबा प्रोडक्ट्स ना पुथोकपा लमदम असिगी कौनागी पोथोकसिंग न्यूयॉर्क सिटी दा मियामना पामनेरी। टाइम्स ऑफ मणिपुर के मणिपुरी पाउमिंग ताबिरिबा मैम पुनिमकपो असाप्रियाना तराम नोकचरी ngasi maroiba pausing miyam da sandokna pizari mahairoi bebi sanana sibagi maram asi sor tatpadagini haibasi madi chume adubu masa matanta sizabagi oithokpa yamna nemi amade chingnaningai oi haina bebi sanagi ani suba postmortem yaukiba retired doctor Naurem Saratna phongdokre ngasi misi asigi mayokta semkiba JAC na sinduna UCM amuko nupi samas poirei leimarol apunba manipur nupi lop akom lop herikon WAD kanglamai Manipur Muslim Women Association KSA AMSU Desham MSF na chingba lop kayana saruk yaduna Thangmaiban Athletics Union Thaugi Complex ta pangthokiba miyamgi oiba mifam aduda Dr. Saratna makha taraduna Baby Sanagi thauri yanba si partial hanging ni madugi sumathakta Baby Sanagi case yamna tangna thokpa case amani Mahaki postmortem da thengnakiba khudam pumnamak ayamba chingnaningai oi Miyoi bagi ngaksamda yauriba hayoit bonasi yamna kaiganba saru makhal amani Adubu case asidadi mahaki ngaksamgi hayot bonasi ma phone fawba kaidana leirami haiki Hingingaira ma sur wolingada hingingaira sur pullaga sur pull masaki sur fundalaga na pullaga siredo ditumne Training is difficult science symptom. Adum ani so postmortem da so thengari 90%. Ani khat 90% thengari mari suku sambi ko musuku lekwa daya ani kal chikwa adum leram pathara su kundar so identify ko man mataya tagi matin maya ki chendaba mana to ko chendaba so kaje param amang ko ko situation ayam adum evidence leram ai wakanda Sidi bersidi tinggi aja mangsam laksanakan soalan panggilan sidi mengenai sidi itu tahu tak bu sidi bersidi lo makanya sidi apa ada minat tu jangan sendiri air itu mati kampang tahu pada ini problem tu deh. Mifamaduda Saruyakiba former director prosecution Ngangom Teskumarna Baby Sana Misi Hariba Silali Baby Sana Mihat Haigadawani Angang asina thauri yalaga sermaliba mafam asi achikpa mafam sunate miyoi kuntra mari kuntra manga hena leiba boarding gi kamani nakalamaromda case asiga mari lenana police na lokhaliba IPC 305 hiriba city suicide haibani IPC 302 murder gi makada lokhat kadaba case amani CBI da case asi sinabada IPC 305 haina sinaba yaroi tenglaba su tengna IPC 302 gi makada case asi hapchinduna CBI da submit tawkhre haiki Proceeding tole officially lege document lege ani subada postmortem amuk kahna to boi isu yare amuk hana to postmortem to the DSC ki maiki degi niwe ani me yohon ba haidana ki iyam Dr. Naurem Sarat hana postmortem ki mani buga pawa apni specialist ki mama DSC ki yawi akoi photographer mi yawra ani subada postmortem amatawe madu ki report video intake lege Ngasigi mifamaduna tongan ba warep 6 lawkhre warep sing adugi manungda JAC gi pangal kalhanaba CSO sing ima loop amadi mahairoi loop sing mihut amamam hapchin ba MCSC gi investigation report July 13 gi nungthil pung ani faw gi manungda miyam da khanghan ba case asi CBI da thizin hana ba honaringai da independent state agency amana case asi thizin han ba ga loina SIT na tha ani gi manungda charge sheet thangal han ba JAC CSO sing amadi expert ki mihut sing yawba monitoring committee ama semduna investigation ase da yengba
लेंगाकना फर्स्ट ट्रैक कोर्ट अमा नुमित हुमनी की मनुंगदा लिंखत हनबा अमदी अनीसुबा वारेबदु लेंगाकना थबकता ओंथोक लगदी इमुंग मनुंगी येंगलगा बेबी सनागी असिबा हक्चांग लौदुना मथौ मंगम पांगथोकपगा लोइनना अचुंबा माय वायल फंगद्रिबा फावबा खोंजंग मखाताना चंगसिनबा हाइबा वारेप याउरी चिंगनानिंगाई ओइबा मोंगदा लैखिद्रबी बेबी सनामी सिगे अचुंबा लंगला लंगजिन पुथो हाइना तक्सिलदुना ngasisu Khetri Laikai Women Development Association amadi Seddo Club Khetri Laikai Mang Lampak anina Thobal Khetri Laikai Mini Market ta wakan mifam jathakre wakan mifam aduda sarugya kibi Maira Paibi Ima Singna chingneningai oiba moongda laikhidrabi baby sanagi misi ase numit tarani helaklaba fawbada Police Department ki maikai digi tangdangba langla langjin ama puthokpa ngamdaba siyaningde baby sana misi ge asengba langla langjin athubada putho haiki Nakalamoromda Lilong Haurebi apunba Maira Paibi amadi club na sinduna Baby Sanagi Messi gi mayokta Hauroibi Kaitel Machada su miyamna wakat mifam chathaki Haukiba July 19 da thokiba Baby Sanagi Messi asi yamna sensitive oibana miyam gi apambagi matungena postmortem anirak tawduna yamna kanna thizilli case asi natural death oina lawram badu hauziki fibam gi matung ina murder case la chingnabadagi section 302 panduna CVI da thagat khrei Karigumba CBI na thizin bana taplabasu police ki maikai degisu kanna thizin naba miyamna police da thajaba thambiyu haiki 302 IPC su include tawraga masi matang sada akhoina thagat khrabani akhoina masi mayam si praja gi khangna nabasu hainingi we are doing our best akhoina su till the time the CBI takes over also akhoina we will continue the investigation with right earnest akhoi SP khaktang natana DIG I even DG na so from time to time akhoi kauraga masigi review tawraga laibani we will continue to monitor also and karingumba akhoina CBI na lokhat padu matam kitang changa su akhoi gi investigation da dum full swing oigani and we hope to complete the investigation very soon. Thank you. Hepatitis B amadi C muthase hairabadi state asigi manung hanjinba mafam singda lairiba miyamda laina asigi maramda mamutana khanganba mathau tai ngasiragi Jenims amadi Rims da hepatitis ki model treatment center amamam hangle haina Health and Family Welfare Minister L Jendra Kumar phongdokre wafam asi Rims ki Jubilee Hall da pangthokpa World Hepatitis Day ki thoram da phongdokhibane Directorate of Health Services Manipur amadi National Health Mission Manipur anina sinduna Pangthokiba Thauramadu Rims ki Director Professor A. Santa, Medical Superintendent Professor C.H. Arun Kumar, Max ki Project Director A. Radha Binod Sarma, IAS amadi National Health Mission ki State Mission Director Dr. S. Manikantasu Sarugya K. Thauramadu ki mangoinana Rims Hospital da Model Treatment Center amasu Minister na handokhe. Chief Guest oikiba Minister na Standard Operating Procedure SOP amasu release tawkhe. Chief Guest oikiba Health Minister L Jendra Kumar na makataraduna Hepatitis B amadi C gi laina asina miyoi kya gi punsi manghan khrei sera sida su laina asina naraba miyoi kya leiri masidagi kannana ba sarkar asina thabak kaya paikhatli Bharat Sarkar na su kumja lisingani kuntra fawu gi manungda laina asi maru fangna muthanna ba akan bathabak paikhatli hairiba pandamasi fangna ba honabada ekhoina tampaki lamda khakta natana Jackson Thaurang Lokhat Pagi Mahutta Arapa Madi Manung Hanjinba Mafam Sing the Su Yoksin Bagi Tangai for the Belay Biamda Hepatitis B amadi Sigi Maramda Parks and Agyan Tahanba Matautai Laina Asi Mutanaba Honabada Sarkar Department Kaktanatana Nipung Kudingi Mateng Changi Haiki Hepatitis C se machina amuke hena daily oibi cham normal mission quick tanata drug use kangushin Masita Maruin AIDS patient Kangbush the Mase. It is very once hepatitis seasonal once test of rapid target Gamato get a mass achieve 90% of his life must say it is at stake. Hepatitis in shocky Baganda. It's now me. The drug user come with shocky Baganda. My liver is totally damaged out of them. Adam Maduki do Kangmatagi, Sigila River 2018 da Japina da Saibna. Want to filter the importance of these preventive measures to be taken of Mazugido Mana see puts a form letter together a government now a department now a queen can no honor the wires here Hidana South based over company MOU signed on with our principal secretary as the convener
मधु अखोइना मधु साइन तौने साइन तौर मतुंदा आफ्टर heavy deliberations discussions मधु तौर मतुंदा ultimately we took a bold step अदिदी महि तौर से दना खनरगा अखोइ अमु साइन तौवे and now अखोइ हौजि हप्ता दा अखोइ मधुगी यूनिट मा अखोइ हांगगा लई नाखलामरोबदा वर्ल्ड हेपेटाइटिस डे गा मरी लेना नेशनल वायरल हेपेटाइटिस प्रोग्राम गे मखादा मॉडल ट्रीटमेंट सेंटर की वार्ड अमसो ngasi जेनिम्सता हेल्थ मिनिस्टर एल जेंटकुमार ना हांगदोखिबगा लोइना लाइना असि मायोकनरिबा खनगलबा मियोय मंगादा लुपा लिसिंग 13 लोमगी ममल लोइगदौबा हिदाक लांगथक सिंग येंथोखि थौरम अदुगा मरी लेना मिनिस्टर एल जेंटकुमार ना लमदम असदा हेपेटाइटिस सी ना नारबा मिगी मसिंग तपना तपना हेनगलकलिबासी हंथहन्नबा अमदी मुथतपंगमनबा थौरांग असि पाइखतपने लाइना असि मुथनबा होनबदा लैंगा खक्ता इंथोकपगी महुत्ता पुमनमकना थौदांग लौमिनसी लाइना असिना नारबा सिंगदा लैंगा की माइकैदगी लेमना हिंदांग लांथक पिनबगी थौरांगसु लैरे हाइखि लोटन लेरंबा कांगबुसिंग नतका सोशलिस्ट मा लैयेना खनबा लैgi लैतबा मथंदन अखोगी इन्फीरियर अखोगी मदगी कम्प्लेक्शन फाउजबा हागदा मदम कांगबु लेरगा सुमदो फाविरो मदो थुना धोपिरो दिगी डिटेक्ट तोबियो अखोइन पाहनिंगाय लैतेन हाइबताई नामदि एक्सपर्ट डॉक्टर्स नि यावरे अदगी ट्रीटमेंट तौरे डायग्नोसिस तौरे मतसु हाइमियाम सिंग टोटली फ्री ऑफ कॉस्ट अदना मणिपुर लेबा हेपाटाइटिस नारे हन खनबा नतन नारम्बिय खनबा नतन नारब कांगुसिंग सेदा एनी टाइम मदु लाकपिरगा सेदा लेबा कोई डॉक्टर सिंग दे लेबा मखल कलुसिंग ताना बिरगा हिदाक लेमना लौबा अमस्मय ट्रीटमेंट तौबा यारनी हदना मेtai खुथांगदा मणिपुर प्रजाचिनाउदा मदु पाउजिलम पिचर लमदम असिदा मिटोप मियांचा सिंह चंगलकपगी थिंगनबा होनरिंगै चेरकसिदा चांडल डिस्ट्रिक्ट के मनुंग चन्ना लैबा जाफाव बाजार अथॉरिटी ना कोनबा मफम सिंगदा ममांगदा अथॉरिटी पाइरंबा थौमी सिंह अमदे चांडल डीसी यावना लैंगा की थौमी सिंगा लौथुनदुना नॉन लोकल हुमफुतरा तरोक शेड्यूल ट्राइब लिस्ट चलहंदुना जॉब कार्ड पिरंबबु यानिंगदे हाइना हौजिक नौना अथॉरिटी असिबु चलाइरिबा चेयरमैन हाइसेल लॉर्डसन ना चांडल बाजार लैबा जेएबी की ऑफिस ता पाउमी सिंगा उनबदा फोंगदोख्रे महाक नमखा तारदुना जेएबी के चेयरमैन ओरंबा जेएस अंगम अनाल अमसोंग सेक्रेटरी ओरंबा जोन अनाल अनीना अयाब पीरगा मपाल लमदगी चंगलकपा नॉन लोकल हुमफुतरा तरुक असे जॉब कार्ड साब खक्तनतना शेड्यूल ट्राइब लिस्ट चलहनखे जेएबी ना कोनसिनबा मफम सिंग असिदा अपुनबा जॉब कार्ड पाइबा इमुंग चामगा मरिफुनिपान लैबगी मनुंगदा हुमफुतरा तरुक अमदी मिटोप मियांचा सिंगने पनबा याई चांडल गी डीसी असि ममांगदसु मपाल लमदमगी मियोय फम असि पाइरकपना अतमनना नॉन लोकल सिंग असि एसटी लिस्ट हापचिनबो ओइगनी हाइनसु चिंगनदबा ngamde ngaside चांडल डिस्ट्रिक्ट खक्तगी वानतना तंपाक अमदि चिंगी डिस्ट्रिक्ट सिंगदसु ngallingaida munna thidoktuna khanghoba chumgane thawong asi miyamna khangnarapadagi haukiba chahi 2015 जुलाई दा JAB gi anouba thawmi khankibani haiki अखोई चांडल डिस्ट्रिक्ट असिदा लाखरबा चाही क्या मनुंगदा नॉन रेसिडेंट नॉन लोकल इमिग्रेंट सिंग लाए क्या मनुंग लाए सुखसिना जॉब कार्ड होल्डर होइदना नत्रगना डिफॉल्टर अमा होइना लागलगा बखोइना हेक्टा सेंगबा मियोय ओरबगुम हाइना बखोइना हेक्टा इनरोल तौसिलगा एसटी स्टेटस पीखिबा असिगिसु चेक तौबिनबा कंसर्न अथॉरिटीसु निसिंजबा थमजे पेंडिंग मेजर्स तुसु पिथोक्त्रगदि अखोई अकन बखोंजों संचलदि जॉब कार्ड मै थादोरांनि अखोई जॉब कार्ड सु सरेंडर तौथोरानि हाइबसे आई मीडिया पर्सन सिदा आइना मी 76 एसटी स्टेटस पीरगा मोइना जॉब कार्ड पीरगा असुमना चारकपदि असिसु अखोइना डीसी दा फाउ हाइ जखरे अदु फाउ बद डीसी न करिसु थौसाबी दे अदगिदि हानिगे अथॉरिटी कोइना अखोइ बाजार लमसि फाउसु याम योलमे अदु फाउसु करिसु डीसी ना हाइरबसु डीसी न करिसु थौसादबसि करि मरमगिरा करी मोई करी यानबिग्रा मोई यानरगा तौब्रा करी मरमगिरा हैबिसु कोइ सेंगदोकपा पामे नाखलामरमदा पाउगी मिफमदुदा सरुग्याखिबा JAB गी थौमी सिंगना चांडल गे ओइना हौखिबा चाही 2013 दगी 2019 हाइबदी चाही 13 गी NREGS की यामलब सेंफम सिंग ngasi फावा चयेतनदुना मपु पांदना लेरकलिबा सिसो हायर अथॉरिटीना मियेंग चंगहनिंगे हाइरिबा NREGS की सेंफम असि तांक कयादा नियम गी वांगबदा पुन्ना लुपा लाख कुन लोम अमदि NERCORMP गी यामलब सेंफम लुपा क्रोर अमा हेनबगी सेंफम अमसु हाइना थोखरे NERCORMP गी ओइना मिकोक अमदा फंगफम थोपा सेंफम दगी चादा तरेत तगिना चादा 15 फावा कखलिबा सिसु कपिगनु हाइबु वाफम कया फोंदोकना रखी
मणिपुर की कौना साब पोलम सिंह न्यूयॉर्क ता का हेन पामना सिजनबा पोलम अमो ओइरक्ली लोइना था अमदा पोलम चमंगादगी तादना मपाल लमदा थादोकली हाइना अहेनबा प्रोडक्ट्स की प्रोपाइटर सौगाइजम तिलोतमाना फोंदोक्रे टॉम टीवी का खनना उनबा अमदा तिलोतमाना अहेनबा प्रोडक्ट्स हौरखिबगी वारी लीरदुना कुमजा लिसिंगनी मापंदा साफोंगलखिबा अहेनबा प्रोडक्ट्स ना लमदम असिगे खुसा हइबा कंगाउनरबा नहा कयादा थबक पीबता नतना लमदम असिगे सेमिलोन फगरहनबदा अचौबा थौदांग अमा लौरे लमदम असिबु मालेमगी थक्ता सक्ताक्लिबा मैहौरोलदगी सिजिनरक्लबा पोलम कया मपाल लैबा कयाना पामलबसु ngasidia pambasing maning thunganba ngamdana leiri सेल्फ ग्रुप है अखोई मणिपुर बैंक की पैसा लौथबी सिंगटप्रा सिंगटब्रा सिंगटपी है नियम नतब इसाना इसाबू मतेंग पांगजब सेल्फ हेल्प ग्रुप अदुने अखोइना सेमजरीसे नसिदा लैरिबा नुपी मचासिंग आइगा लैमिनरिबसिंगसे मोय अयुकी पुंग 10 मखाय अदगी लाए अदुगा मखोगी लेसारिङैदगी यावबदुना लुहोंग्रा मतुंगदसु लाकपा यावे अदु मतमदु नंगनाबा लाए अदुगा अहुम मखाय मरी मखाय मंगा आई कनोदुगी मतुंगिना अदुम मोय थबक सोय याम इंटरेस्ट होइना सुबा अदुगा अरोइबदा आइन अमुसु ना हाइनिंगिसे असयां वानादि सुरगा मोयना फंगिबसिगा चानारिब्रा चानादब्रा अदु मदु आइनादि आइन ngamba शक्ति ददि आई पीरे अदु कनागुंबा करिगुंबा गवर्नमेंट साइड तगी कनु काय खितंग सपोर्ट तौबिरक अमा यावरगदी मोइसु हराउजगदबा अदुइगदी थबकसी वाकसी सस्टेनेबल ओरकदबा सस्टेनेबल ओइबसिनी ख्वाइ मरु ओइरिसे थबकसी काली तौरम्बा यामदि फजै यामदि कनो तौइ कामसु कानादसिबु तोसी हाबदो कानादसिबु तोसी हाबसे तोक्तनब एनकरेज तौब अमा चंगी एनकरेज से आगी वहाई फजबना एनकरेज तौब यारोय मनुदा मरु ओइरिबदो मदु अखोइना थुंगनबा तारगदी अखोइना गवर्नमेंट की मना मैकेदगी अखोइसु खरा कनो तौयु हैना हाइबा मा चंगी अमरोमदा सौगाइजम तिलोतमाना होनरिबा सिदा लेंगाकना अहेनबा मिलियंग अमा चंगलबदि पुवारीगा सागोनदुना लाक्लबा लमदम असिगे कौनाना साबा पोलम कया मणिपुर खक्तनतना मालेंगमी मफम खुदिंगदा सक्ताक पंगंगनी खुसा हाइबा कयाना सिजनफम खंगदना कांकथांग अमगुम लेरिबासी कोकनबा लेंगाकी माइकैदिगे अखनबा मियंग चंगलकपा पामहौरी असिगुमलबा स्मॉल स्केल इंडस्ट्री असी हौखिबा इंग्लिशिंग अनिगा निपानदगी हौदोक्तुना लाखिबनी इंडस्ट्री असी ngasi फाउबा गवर्नमेंट के साइड तगी करिगुमा मतेंग अमता लौखिबा लेते अदुबु मफम असिदा थबक सुफम नोफम खंगद्रबा मियोय कया अमदा थबक पिरिबनी असिना मरम ओइरागा ngasi फाउबदा गवर्नमेंट की मतेंग लौरक्तरबसु इंडस्ट्री असी साउथोरक्तबा यादबना मरम ओइरागा गवर्नमेंट के साइड तगी मतेंग तबु पामहौरी पौदमजरी बी इलाबती सिजगरुमेमगा लोइनाना कैमरा पर्सन टेलिस टाइम्स ऑफ मणिपुर वांखै इम्फाल पाउगे मरथना ते मेब्रेग मतंग लौजरी Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to 4th year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur ki mahiroi singi oina entrance test yaudana direct admission tawbiba yagani. Subna taki seat taramanga khaktani. Akupa marol gidamak contact tawbirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. ब्रेक मतुंग मैं मुतराम नौचरे मखादाबा पाउ बिजरे यामना थाजदब मोंगदा लमदम असिगी ममिंग लेरबा नुपी खक्तगी ओइबा सरकार की महै लोइसंग TG हायर सेकेंडरी स्कूल की हॉस्टल ngasisu hostel की थोंगानबा टॉयलेट लेटबा नोंग युबा महैरोई सिंगी मतिक चाबा बाथरूम लेटबगी अवाबा कया महैरोई सिंगना मायोकना हौरे महैरोई लोब देसाम अमदी एम्स न खुसम नदुना लमदम असिगे महैलोई संग सिंगदा हांगलिबा हॉस्टल कयागी यंगसिन खोंगचता ngasi TG हायर सेकेंडरी स्कूल की हॉस्टल दा ओइरमलिबा फिबम अदु थेंगनरखिबने ngasi gi yangsen khongchat aduna Kanchipur da laiba Temple of Learning SI School All Lambulan da laiba
TG Higher Secondary School amadi Kiamgaida leiba IPS School gi hostel sing amamamta oina changduna yenglubada kitchen gi manung amadi akoibada ka hena motpa manam namthiba thak na chanaba yauna iruza maithazabagi ising motlamba Mahairoi singi laifam ka matik chadaba hostel fee ga Mahairoi sing da piriba khudong chaba singa chanadaba fibam sing thengnarakhi SI School Kanchipur gi oina lairiba hostel gi awatpa infrastructure sing August Mari Fawgi Manungda Fanganaba School gi Authority da matam thaki Masidanatana Temple of Learning Kanchipur gi Hostel Authority na School ladugi hostel yengsinba lakiba Mahairoi singi mihut kangbuda Luza daba tabada nuwaitaba wahay wata sizinarapa thengnaki Masida yamna ngaklibadi kumjali singani nipan nagi chalaiba horakiba TG Higher Secondary School gi hostel da hongdok honjin khara leibadagi ngasi fawba Mahairoi singi matik chaba wardroom leitaba sini ngasi su yengsin khongchat aduga mani lenana Desam gi Education Secretary Saikom Devadattana hostel singi oiramliba fibam aduda nungnang ba phongdok paga loinana luza daba mawong ulakiba Temple of Learning gi nupi amadi nupa gi warden sing athuba matamda Desam gi mayai loishang da laktuna wakhal taminagadabani haiki Sai school gi boarding mafam asida su aikoina amuka hena phibam sokpa aikoi condition amada lerami chak thongba ngasai kitchen asi aikoi gi drain ga yam open oiba drain ga yam nakna leiba ko adagi floor si fazana semjandaba aduna maram oikana chocho lawba adagi message da mahing matang kya pokpa yaba changba yaba dumba kainoina thengnajarei maram aduna masiju aikoina suggestion pibirami aduga makhoi gi senariba ising asi aikoi gi thaknaba ising hapiba patra madu yam adugumtik contaminate oiba dumba patra sing senarami aduga makoi iru maitha janarba senarba ising asiju aikoi gi pat kumba dagi yamna akoi gi section da mong da ko ising si yam naiba ising masu mandaba labuk ta chen ba ising gumba dumba ising je direct heta senabagi khoina siumba khara thengnajare Amaromda apunba Iraipaki Mahairoi Sinpanglop AIMS ki Vice President Saikhom Premchandna lamda masida leriba lanai hostel singda makhatana akanma miyeng changlagani loinana TG Higher Secondary School gi hostel asigi oiriba fiba masida lengak na miyeng changhaningi karigumba housing leriba hostel asi stable loisinma ngamdragadi thugai ki bana hena fare haiki government ki makhada leiba ko gi TG Girls Hostel da oiriba fiba asi yamna laibak thiba yamna laibak thibani अखोई साब लोसंद्रिंगाई अखोई छात्र सिंह थमजलकान अखोई खुदोंथीबा थोकनबगी मरम अमा ओहेले मसी साब लोसनबा ngमोइदबो इतारदी अखोई मरी लेनबो अथॉरिटी ना मसी हॉस्टल ओइन थंबिरनु थुगाइबिरो मसी अखोई एम्स अमदी देसाम की माइकैदगी थमजरी लोइना ना अखोई एम्स अमदी देसाम ना पुनसिनदुना अखोई बोर्डिंग अमदी हॉस्टल सिंह ड्राइव मखा ताना सतखिगनी Lamda masida chalairiba school gi boarding amadi hostel singe oiriba fibam gi matangda Student Union of Kanglai Park na sinduna ngasi boyaima sumanglela sanglenda pangthokiba nomagi oiba khananeneba mifamna tongan ba warep nipan laukhre warep singadu gi manungda NCPRC amasung JJA ki guideline ngak na chatpa mahairoi thamba kada CCTV thamba fasaina certified toba chinjak pijaba mahairoi nupa amasung nupi macha singe tongan ba toilet thamba amadi hostel amadi boarding khudingmak education department da register tawhanba haiba wafum sing yauri Janims Hospital ki president chief minister amadi health minister gi meeting makhada state super specialty singi maraktagi maru oina neurosurgery da Manipur gi Dr Parkinson Dr Amit amasung Dr Vyas yauna neurosurgery gi layeng ningthina fanganaba thaurang tauri haina Janims Hospital ki director THB Mona ngasi medical superintendent ke office ta pangthokiba paung gi mifam amada phongdokre mahak namakha taraduna ngasi fawbada hospital asida neurosurgery operation tara mangadi mai pakna pangthokre aduma po institute asida haidana aikoi ikhachakhre aduna hairiba surgeon ahum Dr Vyas Dr Amit amasung Dr Parkinson moi ahumna fajana collaborately tawragadi neurosurgery asi sang naina institute asida medical superintendent gi miyang makhada fajana tawba ngamgani haidana mayamda awjala si bijani Nakalamaramda paugi mifamatu da saruyakiba hospital asige medical superintendent oiriba ningombam Jitendrana
हौखिबा नोमाइजिंग नुमिता वांखैदगी चाही 45 सुरबा मियोय अमदा कार्नियोटोमी हाइबदी कोकी स्कल बोन असि हांगदोक्तुना सबड्यूरल हेमोरेज मैसिव ऑपरेशन सक्सेस ओइना पांगथोक्रबा मतों नोमनिनी असिदा डिस्चार्ज तौरगनी हाइखि ऑन द क्लॉक सीटी स्कैन एमआरआई फंगनबा हाइबन सिंबा थबक मयाम वाली मसी मयाम पुनमना अखोइदा आइगी साजोक पिबिरगा सपोर्ट तौबिरगा मसी ऑनरेबल सीएम ना तौबिरगे सु हायरबनी अदुना मसीगी थबक सि लखत तंगाई फदे अदुगा डॉक्टर सिंगसु थवा यावना विथ डेडिकेशन हाइबदी न्यूरो सर्जरी सिदी अयुक नुंथिन नुंदांग अयुक नुंथिन नुंदांग चाबा थप तुंब खंगदबनी अखोइने एमएस तमक मतमदा न्यूरो सर्जरी तमरोय मसयाम वादुइ सरुदी खनगिबनी अदुना आइना डॉक्टर सिंगसु अपील तवी they must always be there for the patient पैसा नुसा अमा थीदना हंदक लास्ट संडे दा कोई न्यूरो सर्जरी केस म तौक्रे कोइना अराउंड 81 years नि कोइना क्रेनियोटोमी तौरगा को हांगा ई रोथुक सखरे मरक सिदा कोइना जेनेम्स ता फुल फ्लेजेड न्यूरो सर्जरी हांग मींस खातन सथया बगी ऑप्शन याम चाउन ले अदु वरसु नसागी कोई ऑपरेशन थिएटर दा ऑपरेटिंग माइक्रोस्कोप लेताबा even ngasagi pung kunmari 24 hour CT scan gi facilities phangbangam daba chi me amachina kitang koige makhata na operation makhata bangtha bada kitang thinda bola pe khala ko yai plus ngasagi even operation matung da koina anaba je koina ICU thami na we need some ventilator kharju da kartai plus the train toroba staff kra nursing staff kra me amsi loin leita di adum koi jenems kin surgery department jam song na dum surgery makhadre department jam song na dum Langol Ningthau Thawgal Lutinna Sinduna Langol Ningthau Irum Sangda The Facts and Origin of Human Settlement at 91 Maitai Langol Haibahiramda Nomagi Oiba Miyamgi Mifamama Pangtokre Ngasi Pangtokiba Thawramatuda Saruyakiba Langol Ningthau Thawgal Luptingi General Secretary AK Santikumar Mangangna Ngalingai Matamdagi Hauna Langol gi Chingsang Asida Ladiba Laifam Len Sing Asi Ngak Senanaba मियोय क्या खुंदादुना लाखी हाइबसी कंगनिंगाई लेट्रबा वाफम अमने मफम सिंग असिदा चादा नौदादुना लेजबा मियोय सिंग असि मतमगी मतुंग इन्ना युम कोक हेनगलकपा हाइबसी मसाना ताबने ngasi reserve forest ki mafam ni haina laingak na ngai hak leitana khonja sing asi bu takthok na ba honarakliba si yamna laibak thibani haujak laidiba lamasi revenue village oina hanagum lehenbiu reserve forest ki manungda chande haiba du nauna mayek singdok piu haiki Lamasi akoi revenue village olhan biu hana taki su owner laire masi akoi inau nau na amu reserve forest oina na mangka tan banate reserve forest manung da sande haibasi madugi kano do democracy na ma takku piraga akoi hairiba amda masida tangdu laita na khunda laita bu handana ba aduga akoi gi lemhauriba ni sina lai khaba matungda atopa singi awang ba saruk singa se akoi reserve forest na kanbada akoi na dum hairiba singa si akoi na ngak se dum leje Kumginong ningthina chudabana Manipur gi local kaya lau panba yadana leiriba sida lainga kamadi lanai gi oiba maikai angam angamba mateng tawnaduna lau panba yanaba homna ba leptre Thobal College lambi gi akoi bada leiriba local singi oina thasigi tarani pandagi MI department na pirakpa pam season aduna local singa sida ising fanganaba kanno honari Hameng labuk local lamyai local amadi wang mataba local gi lomi amana MI department na lomi singyawa khangbiduna pam mama pibirakpa amadi local MLA su oiriba hanagi chief minister o ibobina pam season anaba achangba thaugi senfam puthokpiduna Thobal turelagi ising chingbiba asigidama thagap phongdoklei adubu lawfam sing yamna chawba maramna lawfam khara law panba yakrabasu lawfam khara di hajik fawba ising yoropngamdre maramasina ahenba pam mama pibiduna natraga atopa thorang ama paikhatpiduna Laumi singi ising awaba si kokhanbinaba thorang lokhatpiu haiki amaromda local singa sige manung channa Thobal okram gwang mataba romda leiriba okram local amadi singam mamang local gi lawpari kuntra rom asidi laikai asida leiriba river leaf irrigation RLI scheme gi water pump amadi ex chief minister o ibobina pibirakpa water pump ani asina Thobal municipal council ward number 1 gi councillor o inau tombi devina achang bathaugi senfam puthokpiduna ising chingbagi thorang paikhatle Laumi singna warba matamasida mateng pangbibagi dama councillor inau tombi busu laumi singi maikai dagi apen bafongdoki Kumbi Kendragi Borayangbi Gram Panchayat ke manung chanba Chaiden Thobal tabi lengang tabi nupi pal laukol gi matam sangna tengdabadagi phunjillaba kilometer amarom sangba laukhong laumi singi yenglaga
कुंभी केंद्र की MLAS बिरगी मिनियंग मखादा ngasi तौब हौख्रे लौखोंग असिना लौ परि चामा यांखै मुक्ता कानब पीगे तौरे लौखोंग तौरिबदु येंसिलदुना MLAS बिराना लौखोंग असि पुंजिनमना इकंग थोकलिबा सिदसु तुरेलदगी इसिंग चिंखटलगा लौकोल यौहनबा यादबा अदुगा नोंजु था मतमदना इसिंग चिंगथोकफम लेतबना लौसिंग पानबा यादबगी अवाबा हेक मायोकनरे अदुना लौमी सिंगी अवाबा कोकनबा इकंग अमदि नोंजु थादा मतेंग पांगबा यानबगी पांदमदा तौबने अदुगा लौकोल सिगी इम्फाल तुरेल गितरदा खंगलगनी हाइखी प्रजाना थानिंगबा अदु मखैगी चपचाबे इसिंगदु फंगनबगिदमक्तनी अदुगी पांदमगिदमक्तनी ngasi अखोइना सिदा अखोइना तौजरिबा थबक खरासी अदुना मसी प्रजागे कोऑपरेशन नत्रदि कोइ मसी ngamba natamnina agi mayam ama lairibeste sukana hounabani habagi mongda aikoi masi kenel hi semjabani Canal Ningtina Saba Loisindana Sanga Kibadagi, Season of Kangdana later Kiba, Dolai Tavi Vareski Canal Dagi, Pathorok by Singna, Kongang Mariki Lofum Sing the Kanava Fangan Cray, Kondrakpam Kendragi Manung Chanalaiba, Yumnam Patlow, Sagolmang, Kewa Company Amadi, Kewa for Jogi, Lofum Sing, Canal Dagi Pathorokpa, Ising Adu, Tongan Tongan Canal Amana Tauraba Matung, MI Department Gipam Season Araga, Lofum Sing Danga Sidagi Ising Biba Hokray. Kongang Marigi Oina Apunba Lomi Loop Amasemduna, Honarakpa du Yamhay Yalabasu, Lenga ki taha tahaba Tausila dubudi, Maika Yadungi Lomi Singna, Apian Boy Hodri. MI Department the game was for 25 game in the Nama for Yunam Polo Kongo, America, Menken and the Karakata, Singasi, Kenen Matic Chatavana, Menken Matic Chatan, when the Kaira Pishing of Okogi, Lim Kong is eating to not one attack, the one from Mr. Queen, Ting Eraga. Miam da ko isi lo pham ni de ising ji thana wi pandam ma khada ase ko mi mang du ri ising ase au ji kela le ising miam wang da adu ga ko mayang du dong ising de krak do ji mateng pang ga sam ji saw na ko ji u phang jare Awang thangba Bharat Talaiba Uttarakhand gi Ganga Turel na tampak ta tinkiba mafam ama oiriba Haridwar ase Hindu lining chatpasingi yamna maru oiba lai khurum pham ama oiri Ariba city ama oiriba Haridwar gi senglaba hargi Pura Turel Torban asida Numidangi matamda miyamna maira thaumai katuna ira thaunere Hiramasida Tom TV ki paudamama Uttarakhand gi city singi manungda khwaidigi lirava city ama oibata natana Hindu lining satpa singi senglava city amani hainariba Haridwar da leiriba Harki Pori ghat asi Ganga Turel gi maming leiraba ghat singi manungda amani Harki Pori haibagi nunggi oiba wahan tokti Lord Shiva gi khongdafam haibani Vedic ki matamda Harki Pori gi Brahmakunda Lord Shiva amadi Lord Vishnu na khongdaram ki haina thajanari masigi sumathakta Ganga na chingi saruk thaduktuna tampak ta tinkhiba mafam amani haina su singthariba gada sida numidangi matamna pangthokpa kumhai kayada liningba amadi miyamna gada sigi ising imaida maira thaumai katuna ira thauni tongnari mafam asigi khwaidigi chauraba kumhai ama oiriba Kanwar Mela gi matamda city asi mina chikna chainaba ngamdana tilli नीचे मृत्यु लोक है ऐसा हमारे हिंदू धर्म के 4 वेद 18 पुराणों में वर्णन किया गया है और हमारे हिंदू धर्म के 4 वेद 18 पुराण जो लिखे गए हैं रचे गए हैं तो बद्रीनाथ से 3 किलोमीटर की दूरी आगे है जिसको माना गांव बोलते हैं संस्कृत में पुराण में उसका नाम है मणिभद्रमपुरम उसी जगह से हरिद्वार से शुरू हुआ देवलोक नीचे मृत्युलोक इसीलिए हरिद्वार को मृत्युलोक का वैकुंठ कहा गया है सही तरानी थोई खुदिंगी पांगथोकपा कुंभ मेला अमदी सही तरुक खुदिंगी पांगथोकपा Ardha Kumbha Mela gi matamda ghat asida lining lising kyana laktuna mela asida saruk yari masigi sumathakta sahi khuding April thada pangthokpa Punjabi singi lawro kumhai ama oiriba Vaisakhi asisu amukke hena singthaningai oiba ghat asida pangthokpa kumhai ama oiri Senglaba mafam ase Ganga Aarti gi damak malemda maming chali mafam asida ghat kayamuk leiri ghat sing asida Lepanaidana Nungtigi Senda Arti Tauri Malangi Mafam Kayadagi Tourist Kaya Lining Bakaya Ganga Arti Bu Thauni Jaba Amasung Yengnaba Lai Cameraman Udan Goswami Galoyana Hamanta Morangtam Times of Manipur Uttarakhand Haridwar Manipur gi mafam kayadagi nha singna punsilaga semba non profitable organization ama oiriba Vekonna Imphal West District ke manung chana leiba Tauthong Khunau Nityananda leirakta leiba Nauna apokpa apokpina hundokpiram laba angang ahumda chana thaknaba polam sing yauna selgi tengbang kusinakre Kanasu leijajaba angang ahum asi abok achom sorojirina senaduna awaba punsi marel amada hinghore
ngasi tengbang polam sing khusina baduda sarugya kiba bekon gi president chinga kham bovoina bekon hariba lubasi lamdamasida awa na taraba singda mateng kharadang oirambasu pangnaba naha singna punsilaga semkibane makhatana lubasina awa na taraba singda ngam mateng pangkhigani haiki Talare sing se aina kadai da lei ri na akoi office ki mari lena ba sing ju mathang sum hangjabada lei talare sing se ayambana leiraga su khara madi akoi na paum su phangdre aduga araiba khara mana mogi guardian sing matik chana leiba adada handak ki akoi lamsang da mafam sida lakchari sidi mukoi gi guardian si ahal makhak tamak ngaire ana haiba sida akoi na masida angamba angang sing laik lai su tambada warasu akoi na kari toba yage na kitang wan gi mineng makhada tungi aifana ba semba kanglop samurongna sinduna ngasi Manipur Press Club ta Mahakavi Hizam Angang Halgi Chamaga Kuntaret Suba Mapokumon Thorang Pangtokre Thoramadu da Laikidraba Mahakavi Hizam Angang Halgi photo da Miyamna Hikal Tamba Amadi Matamgi Yawolda Mahakavi Angang Halgi Khori Rol Haiba Hiramda Seminar Amasu Pangtoke Thoramadu ga Mani Lenana Tungi Aifanaba Semba Kanglop Samurogi President Surjit Kumar Loitang Chana Thorang Asi Kumja Lising Amaga Chamapan Maudra Mari dagi pangthoktuna lakle Thoramasi pangthokpagi nunggi oiba pandamdi Mahakabi Angang Halna Khalamba Wakhalon adu ngasigi mirolda yauhanma ngamnabani haiki So lising amaga Maudra Mari dagi magi angangi thoram singa si fabu lepna pangthore edi Manipur gi ai besing mo khaidagi lamyan bai tare adu gi lamyan mo gi mana iramba mayam sidagi parigum khar sandu ogadi hena mayam mangalam pibangang bani khanbadagi thoramasi pangthokpani Dynamic Manipur na sinduna tarataruk suba inspiration episode Sapping Future Manipur haina mingthonba episode ama ngasi Rup Mahal Theatre da pangthokre Thoramadu matangda Dynamic Manipur gi General Secretary Roshan Thokchomna ngasi thodok wathok kayana thalaba lamdamasi matau karamna waroishinama puraktuna chawkhatpa amadi malemgi chawkhat lamzelda sarugyaba ngamna ba honabada haurakliba naharol singi thodangasi asuki matik chawi haiba wakhalonda ngasi gi thoramasi pangthokpane haiki ngasi program asida oja singna ngangbiriba mamal naidraba wahai mayam asi akhoi gi Manipur lomina se habase ai Dynamic Manipur gi motion jaraga ai haijari Paglakraba Mahiroi Singda achamba khudol piduna toning thogat kre ngasi All Assam Manipuri Students Union Lakipur District Committee na sinduna Lakipur ge manung chana leiba Khunau High School da pangthokiba Lakipur constituency ge manung chanbada leiba Afaba Mahiroi Singi Okpagi Thoramaduda Maitai Amadi Pangal Puna Mahiroi Chamaga Kunda Achamba Khudol Potpiduna Toning Thawatke Loinana Manipuri Sahitya Parishad Imphal na Piba Kalabhushan Lisingani Taramapan Mana Fanglakraba Saubam Khoimu Kamini Kumar Sanagi Medal Fanglana Thoramda Wafung Kaya Thamke Aduda Sunatana Handakta Assam Government na Thokpa Notice Amada APSC exam da Manipuri loan gi option yauraktaba sisu lamdamasigi Manipuri khunai bu mirai bane mari leinaba authority amadi sarkar da taksin ba mathau tari lamdamasigi miyam tumina lei fam thokte haina wangang loi singna phongdokna rakhe Thoramadu ga mari leinana Amsu Lakipur District Committee gi President Kabrabam Bikramjit na lamdamasigi mahiroi singna parikya da mai pakpa khaktan yadri Manipuri khunai asi hauzik karamba fibam da leiribage haibasi kupna yengba mathau tari aikoi ge khunai asi awatpana thallaba khunai amani leibak furup izati bu nungshiba nationalism gi wakhalon asi mahairoi amadi lamdam asi gi miyam khudingmakna sagatpa mathau tari nationalism gi wakhalon asi ahal naha khaidana miyam khudingmak ki thamoida fauraba matamda aikoi gi awatpa si kharam makhaidi menkhatpa ngamgani natragadi chahi kun kuntra gi matungda Assam da khundariba Manipuri khunai asi Karam Fibam the Lagani Hibasi, Tambangam de Hike. Sitting Wakalon see a koi, our own can be over. Miami guy to Wimota, a koi, Matay, don't be over. A koi, a Mitoki to come the port like a Chamay Mota, a koi, Matay, do it be over. I could Matay, Masel, Pangan Masel, Yokana Saver. At the Botany, a koi, Lucky Poor Maruina, Sesiga, a koi, down the Mating Lane, Bungam Drusen, not the Gadi Law, I quite. Sahitagi could give Matunga. Hajung ni puji ke mayam le bini apani udawya ni sina thang ten bana lanta ko matan ko ken chutong ma Pawgi marthana te me break ama muklok zari Admission is going on. Saraswati Institute of Management and Paramedical Science Pangai.
opposite to 6 IRB MPTC Pangai Road, Imphal, Manipur. North East ki oina ihan hana Saraswati Institute of Management and Paramedical Science, Pangai na BSc Forensic Science course, Manipur da hangle. Mapalam da chatrabasu hayeng mag college cha lakpituna admission tobi horo akak na basitni. Breaking matung na may amo mukha na taram nukchari. Makata pa popizari. SP Bisnupur Hoption Sapam Giminiang Makada Akoy Begi Fibam Luna na Thamna Bagi Pandamda Bisnupur District Police BBC Pioneer Club Amade Bisnupur Municipal Council na Puna Kusam Naduna Bisnupur Bazar Gi Akoy Ba District Hospital Campus Madi Highway Gi Akoy Ba Mafam Singda Sit Sengkray Amaram da SI Safabana Luchingba Nambol Police Station Gi Team Ama Mga Suba JAK Rifle CAB Nambol Maibam Post Ki Post Commander Mas Jodpal Singh Simana Luchingba Army Team Ama Amade Local Club Singapore na kusam naduna Nambol Police Station dagi utlaw galona ba Foijing Tongkong Fawgi tidim lambigi nagyat ki mafam sing sit sengke Miyoi chahum lomna sarug yaduna pangko kiba lamtu sengbaki thoram maduga mari leinana SP Hoption Sapam na Nongju tha lakwana tin kang na sandorokpa leina sengdagi ngakthok na ba Luna na leibana mateng kharadang oigadra haibagi pandamda ngasigi thoram asi pangthokpani haike Amaramda Bisnupur Municipal Council ge Chairperson El Maniyai mana SP Hoption Sapam na paikalakliba lunan bagi khongthang asi thaganingai ni haiki Manipur lenga ke Town Planning Department ge minyang makhada Thobal Municipal Council na senduna Pradhan Mantri Awas Yojana Urban PMAYU gi matangda awareness priba street play amang asi Thobal athokpam da utkhrei Laibag asida yum leitaba lehaloi haiba pandamda Bharat Sarkarna PMAYU Housing for All gi makhada yum sanana ba paikhalagliba thabak asigi matangda nipum tingna khanganabagi pandamda street play asi sanabani Nokfade Cultural Foundation na utkiba street play aduda saknairaba actor singda PMAYU karamna fangadage amadi kanaba asi kana na lawba yabage haibagi lamda sawgaina miyamda pausel piki Lupa lakh ama makai di mating lau punya miskin lalu begini tau. Ya, lu jiwa wala. Ayat singpang amtraga na kampung thangan dan tina baina. Khoibi paunam na iba lyric sing na ngasigi thoramadu da Sahitya Academy Translation Awardee Aribam Kumar, Sahitya Academy Awardee BM Maishnamba, Sea Waves Manipur gi President Salam Tomba amadi Sahitya Academy Awardee Dr. Zoda Chandra Sanasamna athoi beleng birak basing oina sarugya ke thoramadu ko mari leinana IEB khoibi paunamna ngasi fawbada upanyas ahum amadi sereng lyric ama fongkhrei mahaki IEB gi ithil हमने सालू मतम दगी दी माई फुनसी जे पुरा कथो मान तांजबा से नुंग अदुगा मणिपुर लै बिना करा खुन बसिंग जे पुलगा मागी फुनसी जे लुहोंग लरोय हाइदन थोली जे मा अमाइ तोरगा हनु बिसिंग जे माई फुनसी जे कटकी बन Manipur Sahitya Parishad Jiribamna Sinduna S. Binodini Singhana Iba Urmila Haina Mingthonba Upanyashama Fongkhrei Ngasi Jiribam gi Babu Parada Leiba Jiri News Network ki conference hall da pangthokiba achamba thoramadu da Jiribam Higher Secondary School gi retired principal S. Maniton Singh Manipur Sahitya Parishad Jiribam gi president S. Khogendra amadi Manipuri Short Story Society India gi general secretary Khaidem Kantana athoi baleng pirak pasing oina sarugya ke Thoramadu ga marilena Jiribam Higher Secondary School gi retired principal S. Maniton na aikoi gi lol da iba lyric sing ase haujikti aikoi isana paba yamna watle aikoi khuding makna aikoi gi lol da iriba lyric sing ase pana bahona se aiba sing na so asigumba makhal gi lyric kaya ama lepalaitana fongba ngamba oisanu haike baru da Jiribam da su lyric ya phong hai adu khongbiba mayam duna sahitya gi सेवा होना अमांग तुम थीदना क्या खोंबी है पुनः से कोई ना कने लगता है कोई मणिपुरी साहित्य परिषद का कोई कंट्रीब्यूशन है बताए कोई कंट्रीब्यूशन खरा पीजबा All Manipur Hill and Valley Individual Surrender Welfare Association na chanaba thawak pinaba taksin baga loinana charai henbagi khongjang changsi lebadu pungning thogalle adu moinamak haujik lamdam asida lyric laisu hairaba thabak fangdriba naha kaya laibana
Masaga chanaba thabak piu haibasimadi All Manipur Surrender Welfare Association gi maikaidagi haiba amadi yaba ngamloi haina association gi cherol amana hairakli cherol asina makha taribadi housing namsinduna thamliba one time payment amadi stipend ki su athubada screening tawbiu hairakli school asigi ani suba campus ta pangthokre thawramadu Khurai Kendra gi MLA L Susentrona athoiba mithunglen oina sarugyaki thawramadu gi saruk ama oina chahi asigi oina HSLC parikha da mai paklakraba mahairoi singda chamba khudol piduna poni thogatki thawramadu ko mari leinana school asigi academy director V Josephna lamdama se da lariba school sing ayambana parikha khaktagi khallaga lairik takpi bagi chanabi ama lairakle masi matam chana hongdok khobagi tangai fadaba leire haiki. So students should have an idea that they can make any project on any subject. It can be Manipuri or English or social studies or science or any subjects. This is the main idea. And activities, the schools are giving, see, we know in Manipur what happens is mostly the students are learning things by heart and going for the examination. And we are just seeing whether we could improve this activity method or not. Our school is based upon activity method only. And of course we are borrowing it from South India. Okay, it's going on well here and parents are all appreciating us. Rotary Club Imphal na sindana lamsang kendra gi manung chana laiba sangai thel gi nauna semkiba playground da u chara kaya thakre thawramadu da laikai edugi ahal lamana madi kendra gi MLA Rajena sarugya ke thawramadu da sarugya ke ba MLA Rajena mahausa gi khal kai tharakpa asi kharadang oirabasu kanma ngamna bagi damak ngasi Rotary Club na siliba si yamna kana ba thawrama mane masina mahausa gi khalasi kharadang oirabasu kanbada mateng oiragani Amaromda ngasigi lengagasi lakpadagi kendra sida lambi thongi awaba leitre asida sunatana sangai thela sida su police outpost amasu thamlagani hainasu miyamda thajaba pikhi thoromadu kumari leinana Rotary Club of Imphal gi president W Ravi Chandrana ngasi malem gi oina kaitharakliba mahausa gi khalasi kharadang oirabasu kanmangamnabagi pandamda safe earth haiba themda ngasi gi sigumba uchara thabagi thoramasi pangthokpani haiki ngasi sigumba ekoi Rotary Club nasu aina igi kendra gi part amo oriba sangai thian sengwa na bohona bada Rotary Club na su mateng pangdan sigumba plantation makoi gi club na lokhot pa thabak ki part amo oina ngasi tree plantation mafam asida torko je Rotary Club tu pusu oina ni maikei dagi thagat pa phongdokli haidana wahi khra siaraga tenna Lamyanba Healthcare and Ambulance Services Porompat ke senthang makhada The Progressive Youth Association Lamsang Kaithel na sinduna ngasi Lamsang Kaithel da free health camp ama pangthokre camp maduda lap na chatpa ngamdaba Lamsang Kaithel ya koibada leiba miyamda maru oina medicine amadi mit ki oiba anaba sing yengki loinana camp madugi manung channa Lamyanba health cards sabana chingba khudong chabasu phanganki hiramasiga mari leinana The Progressive Youth Association gi president Thoksom Samanandana wafum kaya phongdoki Irol nungda lup kigadawraba Congress Party na oida paidaba kaya ngangduna malemda khwaidigi chawraba political party ama oiriba BJP bu communal oiba party ni haina lauri BJP bu communal oi haina lauriba Congress Party na Manipur da lengakpa matamda Muslim kaya hat kribaduna takpadi communal oiriba party asi Congress ni takcharabani haina Kakching Kendra gi MLA Y Surchandra na phongdokre ngasi BJP Kakching Mandal na senduna CASCA Hall UB Macha High School Kakching da pangthokiba Bharatiya Janata Party BJP da Paksana Ming Chanabagi membership drive hodokpagi thoram amada athoiba mithunglen oibagi warol piraduna MLA na makha takhi Congress Party Iraq naduna lukhigadawraba hi amagumbane fatre khangleba hi asida chongthoktuna afaba hi amada tongba haibasi tangai fadabane ngasi Bharat ta BJP na luchingba NDA lengak lakpadagi malemgi mapangal leiraba leiwa kayana Bharat puma sakhangba amadi ikai khumnaba leiba kama oire maramasina miyam nasu Bharat ki amadi malemgi awonba si khangba mathautai haiki Market phangba sana mayam sigi quality check tawbagi khudong chaba pijari Adomadongi leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanganba ngamlagani
lamjingba jewelry na pijariba khudong chaba asi lobihau adomgi sana adu sengi natraga sengde haibagi chingnaba adu kokhanbiyo akupa marol gidamak lamjingba jewelry da lengsinbirao Lamjingba Jewelry, good quality is our priority. Break mathungda mayam mukana taram nokcha bagalona makata bo popizari Nepalak Suba Mistress Arunachal Beauty Peasant Contest lisingani taramapalda International Model ama suwariba social activist mayang lambam daina jury member oina sargya kre Arunachal Pradesh ki Education Minister E.R. Taba Tadirna athoiba mithunglen oina sarugya duna ngarang Itanagar gi Siddhartha Hall da pangthokiba Grand Finale da All Arunachal Artist Forum gi Chairman Sri Dado Talomna akhanna balengbira ko oina sarugya kibaga loinana Mistress India 2012 amadi Mistress India Contest ki Director Dipali Patnaves Mistress India Northeast 2018 Viri Santina judges oiki loinana Miss India 2018 ke contestant Rosni Dadana akhana balengbira pasing oina sarugya ki Lamdamasida laiba sapam sagai chapum namaki tarahumdoirak suba achaubo mifam ama ngasi Thoubal district ki Laisangthem Keli makhongda mipun sangda pangthokpaga loinana honglakliba ai ngasagi khalngak tuna thamnabagi pandamda sagai cha sige miyamna Keli makhong manakta uchara yankhairom suthakhrei ngasigi mifam amadi uchara thaba du kamari leinana Sapam's Family Foundation gi Publicity Secretary Sapam Kelvin na Lamdamasigi tongan tongan mafam singda khundariba sapam sagai chapum namak amata oina punsinbagi pandamda mifam asi pangthokpane handaki asina tarahumdoirak suba mifamni hairaduna hauzik malemgi oina inga sagi khal chauna kaitharakpa sida khajiktang oirabasu menkhatpa ngamnaba sagai cha asina uchara singa si thabani haiki DLCYC athokpam na thamagi manungda mari suba nomaizing khudingi tongan tongan mafam singda chatuna plastic ya mora kaising khundokpagi program gi saruk amo oina ngasidagi DLCYC gi SBSI 2.0 2019-50 hours of voluntary internship program manung channa leiba khungang amo oiriba Thoubal Wangwal da hawdokhrei thoramasiga mari lena DLCYC gi secretary khoijam jitenna program ase tha khudingi tongan tongan ba khungang amomam da pangthokani Nomaizing numita suti laibada picnic tauduna arembada matamang hanbagi mahuta make plastic free again hariba wakhalona sida DLCYC ge youth wing na khongang singda chatlaga pangthokadaba program ne asigoma khongthang as muksanabagi pau phongbigani Indonesia gi Lawan Bajura chathariba kulhumdoi suba Presidents Cup ki ngasi sanakhiba KG Yankai Mathoi gi Kanglup ki final the World Champion gi Mingthon Taruk lak panglakhrabe Lamdamasi gi boxer Mary Kom sanagi tab kaman laukrei mahak na mahak ki lamba oriba Australian boxer April Frankspu yamna lakchana maithiba piramlaga kulhumdoi suba President Cup asida sanagi ta kaman lobungam kibani Taruk lak subo in a World Champion title laukrabe Mary Kom kumjali singani kunda pangthokadoriba Tokyo Olympics qualifying gidaba same saribani Chahi asigi me tara nipandegi team nifu taret na sarukyaduna chatarakiba manga suba oinam Charlie Memorial Men Open Day and Night 5A side football tournament na siloisin khre singzamai oinam thingel lairimbi lampakta committee gi mideng makada EC amade sedo na sinduna chatarakiba tournament adu loisinbagi thoramda Sarugyakiba social worker oinam romenna Panthokliba tournament asina haurakliba naha kayabo nisagi ipaktagi kanbada natana afaba sanaroi sing puthokpa amasung mating leiba khunai ama semada achawa mating oiragani haiki ngasi sanakiba final match aduda FC Lamlai amasung 7 star Langthabal ani na sanaki Oi Manipur leiba ngasi koi nisagi ipakta loibak naha jingsi karigumba policy amagi matungina Manipur se mangalage haigumna tawrakle asigumba singase siloi kauthoga sports haiba lammasida koi pulap amatoina ponsellaga Manipur anoba Manipur ama semna bedamta ayangna aigi wakhalol se mayamda message bijere ngasinong telephone ke ba pauche singda kari maru ba pau yaw ke bege habdu mayam puna ming tamina se Kanglaipak Maira Nunglingoi paper tingkibadagi cement yot yonba dukan sing pot setre second sing dagi check loba aduki matik hantare
बेबी सना की हक्चांग अमुक हना पोस्टमार्टम तौबदा चिंगनिंगाई ओइबा खुदम क्या फंगले डॉक्टर शरद जॉब कार्ड सारगा NREGS की यामलबा सेंफम लौथोखरे रिम्स अमदी जेनिम्स दा हेपेटाइटिस के मॉडल ट्रीटमेंट सेंटर अममम हांगदोखरे अपोकपा मसाबु लुपा 1,500 दा योंथोकलंबी जेल यौखरे कंगला पाव वार्डन अनि फारगा रिवान लौथदना जेल थाजिनबा करिगुंबा अमा लोसिनबा होनरे पीटर मतोमता सुसाइड तौबगी 305 पालगा CBI दा सिनगनी लेरमले तेजकुमार महिरोई सिंह क्विज संगदमनबा सोइदना यौबियु मकोक ताबदु श्री हरिकोटादा पुदुना चंद्रयान थादा ताबा यंगनगनी मोदी 2030 फाउबदा हेपेटाइटिस लाइना पुमुक नुथनबा पानम थमले जयंता खुथोकनबदा माओइस्ट तरह छिरे कर्नाटका की स्पीकर ना MLA डिस्क्वालिफाइड तौखरे पांदम CSO की लुसिंग बसिंग याउना थाउ ग्राउंड दा मियाम की मिफम पांगथोखरे लेगाकना थौना लेना मरा लेबा मियोसिंग पुथोकनी हाइबा ngamdribasi करिगिनो जयकिशन बोर्डिंग अमदी हॉस्टल सिंग की मतंग दा खननेनबा मिफम पांगथोखरे महिरोई सिंह नुंसिना लोइनसे धनवीर लाइश्रम MI डिपार्टमेंट अमदी हानगी चीफ मिनिस्टर ओक्रम इवोबिबु लोंगी सिंह थागतपा फोंदोरकली देसाम अमसुंग एम्स नंगसिसु इम्फाल दा लेबा महिसंग खरगे बोर्डिंग की फिबम यंगसिनख्रे TDC की थौमी सिंगना लैंडस्लाइड थोकिबा मफम सिंग यंगसिनख्रे अमुक हना लैंडस्लाइड थोलकपा याई मरी लेनबा सिंगना यंगसिनबियु रंजित फोकजेल चीफ मिनिस्टर ना बेबिसना मिसिदा तुमिना लेसिनबा लाइबक थीबनी जयकिशन नन लोकल खरगा मानदुना जॉब कार्ड सारगा यामलबा सेंफम लौथोखरे MI डिपार्टमेंट अमदी XCM बु थागलकले लीगल डॉक्यूमेंट याउदना लांगोल प्रजादा अवाबा पिबिगनु इम्फाल जिरिबाम लंबी फाउनरे अरोइबदा मरोइबा पाव मुकहना लाइखिद्रबी महाइरोई बेबी सनागे हक्चांग पोस्टमार्टम तौबदा चिंगनिंगाई ओइबा खुदम कया फंगली हाइना डॉक्टर नौरम सरदना फोंदोखरे मियाम गी मिफमना तोंगान तोंगान मवारेप तरुक लौखरे वर्ल्ड हेपेटाइटिस डे की थौराम पाकशना पांगथोकनखरे रिम्स अमरी जेनिम्स दा हेपेटाइटिस के मॉडल ट्रीटमेंट सेंटर अममम मिनिस्टर जयंत कुमार ना हांगदोखरे नॉन लोकल के मिना मरी लेनबगी पुलिंग चिक्सिनखले अमदी अहेनबा प्रोडक्ट्स ना पुथोकपा लमदमसिगी कौनागी पोथोकसिंग न्यूयॉर्क सिटी दा मियामना पामना लेनरी ngasi ge wenati matang sida manipuri paulo sinjare paumiyeng tabiri ba mayam pun makpo asapriyana mukana khurumjari